Hambo khairamjari mayambo ado ngasi hambo ina ai isana introduction khar tawjage ai ming asa atom kawi adu mayamna pama budi haibire adubo ngasi de aina samnata habda Britannia cake nya lai amama lai adu cake the different type of cake lai makhal lai ngasi ai chu cake semge khali masi sem dei ngai dei kaidom chu haijaningi henjang makhal mathen chu sembiro o kholo hai samnata haida chagem pomba uti adu so ai mathang dum semjarake ngasi de ai cake oina semge khali ado khidei se matan mayam je yeng minarasi ahambada si kap ani gi chang meida lore loina budi season na roi du chu chang inga dum season agani makha tabada machal mayam jing minarasi fruity tutti si kwa daga num season abani athum bani asi azik cake sida hapada su machan oina season of the hawi makha taba kishmish adai kaju adagi vanilla essence ai vesco oina nasi vanilla se season azar ni si local market dum grocery market dum phangmani adagi ghee butter su season ever yai adubo aina ghee oina lawre adagi sangom powder adagi sugar powder asi powder se local market tabudi ka hena phangde adubo isana dum grinder leiraga di sukai biraga adum season ever yai adu mathangda packing powder adagi thum jidi aina tang changinga hapchage khanmani adu matungda yerum adagi horan aina cake semba matamda season agadoba tray nasi semi cake seker special oi adu sida machan mayam akoina yumda semjabaga bazar phangbaga khatang dikhena gani adu yumda semba sinadi hena su haurakani isana pamjana su semba su oiduini mayamna bazar dagi leiraga charudraga su yumda seminarasi azi cake se semba haurage maida se hapa haurasi khara hapaga totpana su phai mathakta ai ghee hapchalage ghee se spoon lama muk hapage adum khazik tolaga adum khazik mayan se hapke du matungda rirum ma hapage tung tabada sangom powder do spoon ani muk hapchan biro nei matung amu sang biro mamaga mu thadage sangom mahina di pa ado masina mahi katang langang adom ni tang nang tak oina adubo sing horen khatang mathakta hijala su yai yerum
ahum hapki mutungda nei ji khatang mapon di tare adubo machan je khari wali mina horen ising khar su dum chai bibe yai ado ising gin mahuta sangom mahi oina su season aba yabani adubo aina powder season agramina sangom mahi season azaroi cha aina thamgiba maida do kharga muk chai sanjage tot pakaligai cake su hawgani dagi maya machanju mapon tana amaga chunarani masida na sai aina khaido thambiba chini powder do chi spoon marini ado chiju khaji hapke si fazana totragadi matum lehora horen mau yauroi chini aina spoon mari hapki matungda pamaga di bo chini khra hena thumna pamaga di khra hena dum hape yagani ado sana pamjabai makha pole adu makha tabada ai baking powder spoon lama hapchal lage thumdi khatang sana change yengaga charage makha tabada vanilla sen spoon lama sina manam su mahau su hena hawam doi totpa matamda mahi langna totpi gano si chang ama yare si adu si loisale pasa marak sida ai fruity tutti se katang yanjan garge sinoran manungda hena chaba kanda hawnamni se ai topa loire dry fruit ching je hapa loiraga ajik makha taba mo haurasi ai mai thagalage paper tray se lorasi adagi paper tray se da butter paper budi napadam ne dubo dugi mahutta butter paper mahutta yam phabo mana ghee taisha lobusi ne hena kanaba lei si tai hora badi
horen massage napsallaroi aduga horen komna lawthokpasu yarani khuna taibagi mahuta brush leiraga di brush tawga mahi gatang langan laga dum taichen biro ado aina nasidi khuna oina tawjare masada hai horen hena kano tawnaba maida se khatang chaishan jage si chai ri sina kari no haraga hena kasal ka do bodo amu hena ngak thok namni sida hena thoi yaw ripse sei lam thok khage sei na thangala thamba cooker sahalle hit sahalle adaina si local dagi thumma lawre ado masigi thumse khara changi nga hijalage ising na season aba matamda isingi maning dona question bangamde sida aina thummoina khara chaisallage sise loiba kanda massage saina ni o mangonda bubbles yawba horen manung da yawna mul loidaba koloi da blai ro sidi to kongon matak ta ka khalai se si ka pa pharak nam ne masi kongon jena horen gap lai gar gadi cake se mahut lai rani masida wapa lemon river dry fruit chingse muk chaishalasi cooker se mo hang to ge yare masida I mai se khatang medium da thammage stand si ai nasi si stand yo season ergel stand je lai bidraga budi local market ta budi yam line phangbi bani adu si leitraga budi aluminium gi plate ama dum mathak ta thabiu si chal jarage ai cake se mo thada jarage lokthok jare adu se free da thambiu monda horen komna manungda tapna liri ngai munjanar se khomjalasi se munba ngai minarasi at least 45 minute natraga 50 di tang hele adu bo changi nga goren khangani 45 di compulsory oin thambiu pungkhai mukti phare adu bo makha taba tang yengsi adu ya sale si thang sin da thinde yenge kara sticky ori napi ana nahi katang kang bawali tang di khup salaga mo thamsi yare ge toina hang bigano 45 minute yare ge di thambiu ai ruhana su haijagre adu bo mayam ha phet yang mina sine yeng mani $45 minutes sure adu azik sing makumje hang to ama mung yeng minarasi yare azik chap sare asi gas se mutat laga thang darasi mai khoi cake se ready were hazik nokthok na tawrasi Jadi
Cake ki manamsu pazan name, manamsu nu shire sai. Dikoi cake se ka asi. Soft oire, chap chare. Tau di si ingal kakpana phabam di lay bani. Si ka adu si sari ngai kakpagi kitang mau taba wale inga ngaktang minimanga muk ingal laga ka adi hena mu phazado bani adu ngasi di simu hathu na kakre adu bo ayam dum min biyo. Nasi dia video se matang solution jare mayam na subscribe to bibasu kau bigano amma di makata na lakado video sing lepta na yung view